Manipur News channel mayambu taram uksari loina na ngasi maru pau pizari ahanbada Ccpur class 2 khaktang tamlebi nupimacha ama chingnaningai oiba maongda siduna leiramle Ccpur district ta kuki community gi sub tribe sing oiba mar amadi zomi ani gi marakta thokliba munabagi thodok khara ingthaduna leiringai cherakta yamna chingnaningai oiba maongda class 2 khaktang tamlebi nupimacha ama siduna leiramle hairi siduna leiramlebi angang nupimacha adugi mamingdi mandengkim apokpa ningsingkhung kawi Ccpurgi Lingsang Phai village dagini mahaki asiba haksang ngarang numidang pung 6 lom taba matamda mayumdagi irap laptana leiba labuk amadagi phangkhibani hairi angang nupimsa aduna siduna leiramba matamda mahaki haksangi ngak amadi mafam kiyada dakpam sing leiramba galwena I tholami hairi pawasir makha taribadi angang nupimsa adu ngarang numidang pung 6 lom taba matamda mayumdagi thokibadagi thiba khangdana leirakhibani adubu miyam sagduna thiba matamda numidang pung 12 rom taba matamda asiba haksang oina phangkibani hairi leikhidrabi angang nupimsa adu Ccpur New Lamkada leiba we mark academy da class 2 tamlibini mahak miyoi kharana hatlmba yai haina thajanari asiba haksang police na thokdok thokpamdagi lokhotlaga Ccpur district hospital gi miren sangda thamkhre misi adugi chapchaba paudi hojik phawgi oina khangba ngamdri jerak sida mahiroi nupimsa adubu tamchina hatlmba gi thokdok adubu Ccpur district headquarter da leiba zomi mother association gi maikaidagi akanmo ongda yaningdaba dokpaga loinana mihat adugi langla langjin mari leinaba sing utopiduna logi oiba cherak pigadabani haina akanba dabi tarokli association asigi information and publicity wing ngasi tokba cherol amada lekhidribi mandengkim thasi kungi numidang wainam pung 6:30 rom tabada aroiba oina miyoi kharana thengnaramlaba matung numit adugi numidang pung 13:30 rom tabada asiba haksang oina phangkibani mahaki asiba haksang phangkiba mafam aduda I khara taramba thenaba loyana mahaki magsamda sokpagi dakomsu leiramba thenaki ngasina maram oiraga mahak asi kanagam kharana hatpa oirangani haina chingnaba phongtorli jeraksida weima academy gi maikaidagi sumahiroi mandikimna lekhidabada awaba phongtokpa loirana imung manungna thengnahoriba awabadasu saruk yari haina phongtorli isagi chanabi thadoklaga fijet pigai setuna viral chatnaba honabagi mahutta afabama oinaba honabiyu KMWO iramdam asida nongma kangdana crime kya thokliba asina thongna hapa oina nupi kharana masagi chanabi kauthoklaga miramgi matau tamdana fijet pigai setuna viral chatnaba honariba ase kangleiba asigi laibak thibani kariguma thong ase kodakta lepkodabani haina kangleipak minority welfare organization Manipuri president MD Nasir Khan khuyek piduna presta thorakpa cherol aman hairi cherol asin hai nupi kharana nupi khunaibu mangthokpagi thong ase kodakta lepiyu nupa singna Facebook Instagram singda social media sinaraga natei chadaba fizol setuna viral chatnaba reels video photo na chingba kya thagatuna honariba sing tasengna Manipur miyambu thawai usitribra natraga imung manungi miyoi singna thingba ngamdabagi haina loop asina logdaba ngamde hairi cherol asina hai ngasi iramdam asida leiriba CSO sing amadi athauba lujing purel kyana isagi nat kanaba amadi iramdamgi puwari khongkaung nadanaba honariba talak asida mapalomgi chanabi pamduna viral chanaba honabada fijet figai setuna video semlaga thagalakpa asi tasengna iramdam asida leiriba kangleicha singna amuba kali tesanbani masida ngaklibadi iramdam Manipurgi phajakraba naki fizol huntoklamlaga miramgi matau tamduna iramdam asida hinge khalliba nupi kharagi nungi wakhalonsi karino karigumba crime ama tholakpa matamda nupa singna cherak phangi haibasi khangdabadagi nupi kharana toningbada torakpani haidaba ngamloi hairi asiguma thong asi makha tana chatharaklabadi loop asina tumina yengduna leithokpa ngamloi loinana iramdamgi efanaba leiriba lusing porel singnasu tumina yengduna lefam thokte Manipurgi asuk luraba tanja asida maitei nupi singi thongnabu miyamna ngamkhai leitena thaganaribani amadi ikai khumnaribani adubu wakhal yaudaba ngahaki khallaga nupi kharana viral chatlaga nupi punampu mangthopagi thawong asi laibak thibani Manipur kanbada afaba mama kayagi thodang yamna sawi phattaba viral chatnaba honabagi mahut afaba mama ama oinaba honabiyu sagi iramdam amadi inatki fizol setuna afaba lambida chaminaduna afaba iramdam ama oinaba thodang labiyu haiboloyana loop asina hai mangjongnana soklising ani kulumdagi March ani amadi soklising ani kunmari gi July 14 da lebak miyamgi khallaga iramdamgi nat yokhatnaba honaba loinana viral chatnaba honaribasing kodakta lepkodabani haina hanna mangjonana khanba leikrabani hairi lengaki oja oiraga mahut thaba amadi mahut silibasing ahakpa cherak piragani Ccp PWG thongna faraba aikhoigi ipa ipusingna ngak senduna maning makha tamna thambiramlaba kanglei khunai asi hena masak thokpa mahi masing haiba wakhalloksing leiba khunai ama oinaba lokhalakpa khongtangsingi manung channa hojik lengaki mailoisang kaya da
ꯑꯣꯖꯥ ꯑꯣꯏꯔꯒ ꯊꯕꯛ ꯆꯠꯊꯕꯤꯗꯕ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯂꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ (PWG-M) ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ (PRO) ꯆꯤꯡꯈꯩꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯩꯂꯣꯏꯁꯪ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯝꯅꯕꯒꯤ ꯂꯥꯏꯁꯪ ꯑꯃꯅꯤ꯫ ꯃꯗꯨꯗ ꯀꯪꯂꯩ ꯈꯨꯟꯅꯥꯏꯕꯨ ꯑꯐꯕ ꯃꯁꯛ ꯊꯣꯛꯄ ꯇꯝꯖꯅꯤꯡꯉꯥꯏꯅ ꯊꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯍꯩꯁꯪ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏ ꯁꯦꯝꯒꯠꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯂꯝ ꯀꯌꯥꯗ ꯈꯨꯟꯅꯥꯏ ꯆꯥꯎꯁꯤꯟꯕ ꯃꯁꯛ ꯊꯣꯛꯄ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯅꯕ ꯑꯐꯕ ꯃꯍꯩ ꯃꯁꯤꯡ ꯐꯪꯍꯟꯅꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯑꯍꯦꯟꯕ ꯃꯍꯩ ꯃꯁꯤꯡ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯊꯕꯛ ꯆꯠꯇꯕꯤꯗ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯦꯁꯤꯄꯤ (PWG)ꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯛ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯥꯔꯇꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯈꯔꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯡꯗꯕꯗꯒꯤ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯔꯒ ZAO (Education Department)ꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡꯒꯤ ꯐꯝꯅꯥꯏꯕ ꯈꯔꯒ ꯃꯥꯟꯅꯔꯒ ꯗꯤꯀꯥ ꯑꯃꯗꯤ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ZAO ꯏꯟꯖꯤꯅꯤꯌꯔꯁ ꯋꯤꯡ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯑꯣꯏ ꯀꯌꯥꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯝꯆꯠ ꯁꯥꯖꯠ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯁꯤꯟꯐꯝ ꯅꯠꯇꯦ꯫ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯁꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯄꯨꯡ ꯐꯥꯅ ꯁꯨꯕ ꯑꯃꯗꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯖꯥ ꯑꯣꯏꯔꯒꯅ ꯃꯤꯑꯣꯏ ꯑꯗꯨ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯅꯔꯁꯔꯤ ꯇꯤꯆꯔ ꯑꯦꯖꯨꯀꯦꯁꯟ, ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯑꯦꯖꯨꯀꯦꯁꯟ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯤꯆꯔ ꯑꯣꯏꯔꯒꯅ ꯕꯦꯆꯦꯂꯔ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯂꯣꯏꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯕꯒꯤ ꯇꯤꯆꯔ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯇꯦꯁꯠ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯔꯥꯏꯅ ꯂꯧꯔꯒ DEL (Education), BEd, TET)ꯗ ꯃꯥꯏ ꯄꯥꯛꯏ-ꯄꯥꯛꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏꯅ ꯀꯝꯗꯧꯅ ꯑꯣꯖꯥ ꯃꯍꯨꯠ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯇꯝꯄꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 33ꯗ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯄꯁꯄꯥ ꯊꯝꯖꯅꯕ ꯄꯥꯝꯕꯒꯤ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 33ꯗ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛꯇ (1958) ꯆꯠꯅꯍꯟꯅꯕ ꯄꯥꯝꯕꯒꯤ ꯄ꯭ꯔꯄꯣꯖ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯑꯄꯁꯄꯥ ꯔꯤꯚꯤꯌꯨ ꯇꯧꯕꯒꯤ ꯃꯇꯥꯡ ꯈꯟꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 33ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯄꯁꯄꯥ ꯆꯠꯅꯍꯟꯕ ꯄꯥꯝꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯔꯤꯕ ꯑꯄꯁꯄꯥ 1958 ꯑꯁꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯁꯤꯡ ꯅꯩꯅꯗꯨꯅ ꯑꯦꯛꯇ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯃꯃꯝꯇ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅ ꯅꯩꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯄꯁꯄꯥ ꯆꯠꯅꯍꯟꯗꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 33ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯄꯁꯄꯥ ꯆꯠꯅꯍꯟꯕ ꯄꯥꯝꯕꯒꯤ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ (ꯀꯣꯀꯣꯃꯤ)꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ (NRC) ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛ-ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯉꯁꯤ ꯂꯝꯐꯦꯠꯄꯥꯠꯇ ꯂꯩꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ (ꯀꯣꯀꯣꯃꯤ)ꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯛ ꯃꯠꯇꯨꯅ ꯏꯜꯂꯤꯒꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯣꯏ꯫ ꯏꯜꯂꯤꯒꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯇꯣꯛꯇꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯥꯁꯟꯅꯕ ꯚꯣꯇꯔ ꯂꯤꯁꯤꯡ 68 ꯈꯟꯇꯣꯛꯄ ꯉꯝꯈꯤꯕ ꯑꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯗ꯭ꯔꯤꯉꯩ ꯐ꯭ꯔꯤ ꯑꯦꯟꯗ ꯐꯦꯌꯔ ꯑꯣꯏꯕ ꯚꯣꯇꯔ ꯃꯁꯤꯡ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯕ ꯑꯃꯗꯤ ꯏꯜꯂꯤꯒꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯇꯣꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯦꯟꯅ ꯐꯤꯚꯝ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯍꯟꯒꯅꯤ ꯈꯜꯂꯤ꯫ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯕꯅꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯀꯨꯀꯤ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯤꯟ-ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯊꯣꯛꯍꯟꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇꯕꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ
ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯁꯣꯛ 1950ꯒꯤ ꯃꯇꯨꯡꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯜꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯈꯟꯇꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ ꯃꯊꯧ ꯇꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯔꯛꯇ ꯏꯜꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯈꯟꯇꯣꯛꯅꯕ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫